पाउसिंग पिजरी मणिपुर ngasi था तरुक तरेट की मतुंगदा चावखत माइकैदा अचौबा अहोंगबा अमा मियामना उबा फंगलगनी हाइना चीफ मिनिस्टर एन बिरेना थाजबा पिख्रे पोट्री मिशन की सरुकमा ओइना खनगतपदा हियांगलम असेंबली कॉन्स्टिट्युएंसी की मनुंग चना लैरिबा थोंगजाउसु यावरकले हाइना मणिको की चेयरमैन एमएलए डॉक्टर युमनाम राधेश्यामना हाइख्रे खुराई असेंबली कॉन्स्टिट्युएंसी की एमएलए सु ओइबा एलडीए की चेयरमैन एल सुसिंद्रोना पुमलेन पाट की फिबम हकथेंगना चतुना यंगसिनख्रे अमदी रानी गाइदिंगलू की पोक्नफम लमदम ओइबत नतना अरोइब याहिब तानखिबा लुवांग काउखुल लैंगाकना मिराय बिबगा पानखक ओहेउगी खुरुमजरी टाइम्स ऑफ मणिपुर की नुमिदांग पाउ मियंग ताबिब पुनमकपो अरुणबला तराम नोक्चरी ngasi maroiba pausing miyamda sandokna pijari manipurda ngasi dagi tha taruk taret ki matungda saukhat maikaida achouba ohongba ma miyamna uva fanglagani haina chief minister n birena thajaba pikre wafam asing asi bjp manipur pradesh na sinduna kansipurda laiba party asigi office da union budget inglising ani kungi matangda pangthokpa nongmugi oiba khana nainabagi thoramda athoiba mithunglengi ओइबा वारोल पीरदुना फोंदोखिबनी पांगथोखिबा थौरमदुदा पार्टी असिगी वाइस प्रेसिडेंट सलाम जोय या स्कूल असेंबली कॉन्स्टिट्युएंसी की एमएलए टीए सेटबर्टा मोइरांग असेंबली कॉन्स्टिट्युएंसी की एमएलए पी शरदचंद्र इकोनॉमिस्ट ई विजय कुमार याउना पार्टी की लुचिंगबा अमदी कार्यकर्ता कयाना सरुग्याखी थौरमदुगा मरी लैनना चीफ मिनिस्टर ना महाकी ओइबा वारोलदा मखा तारदुना प्राइम मिनिस्टर नरेंद्र मोदी की लिसिंग मखादा लैबाक असिगी खुंगंगदा लैरिबा मिचम मियामगी पुंसी अमदी सेनमिटलोंदा हेना साखननबा खोंगथांग कया पाइखतली रूरल इकोनॉमी चाखलबा मतमदा लैबाक असिगी अपुनबगी इकोनॉमी चाखलकदौरिबनी स्टेट असिदसु बीजेपी ना लुचिंगबा लैंगा असिना मिचम मियामगी पुंसिरोल अमदी सेल थुमगी फिबम फगतननबा वेलफेयर स्कीम कया अमा पाइखतली मही मसिंग अना लायेंग थकननबा इसिंग लौ सिंगु अमदी अतै हिरम कयादा अहोंगबा कया पुरक्तुना स्टेट असि चौखट माइकैदा संगसिलकली स्टेट की सेल थुमगी मतंगदा पल्लदुना चीफ मिनिस्टर ना हौजिक सेल थुंगी फिबम खरा सोथरबसु लैंगाक असिना थमोय सेंगना होनदुना हेना फगननबा होनरी मतम खरा चंगजरबसु सेक्सिन यूमफम थोंदुना सेमगलकपा ओइबना स्टेट की इकोनॉमी असि हेना मसक थोकना चाखलकनी पुनमक सिंग असि येंगलगा मियामना लैंगाक असिदा थमलिबा थाजबा असि मांगहंदना लैबा की इशू कयादा मियामगा पुन्ना थबक तौमिनबा चंगी हाइखि बीजेपी ने लौरइबा रोल बीजेपी नतना मणिपुर की और अवानोपो भारत की अखोई इंडिजिनस पॉपुलेशन अखोई की खनबा पार्टी लेरमद्रे से मसी प्रजादा बात ताहनबियो नोइबु प्रिजर्व तौरगा नोइ प्रोटेक्ट तौरकान कॉन्स्टिट्यूशनली नोइदा अखन्नबा प्रोटेक्शन थम्मकान नोइ कंदबा यादेने लौरइसे बीजेपी नतबा पार्टी अंत लैते से प्रजादा थांगनदो अदुना इदि बीजेपी से सही कुन-कुंथ्रा another 2030 मणिपुर लैफम थोई थम्भम थोई थम्नना बैठो मने प्राइम मिनिस्टर मोदी जी की सिना क्रिक क्रिक लाउना सही तुंग पुनः चननब साबा युमने कितंग स्लो डाउन तो बगी वानी खादी एंड विलेज इंडस्ट्री कमीशन ना यामना कन्ना होनबिदुना सेंटर द प्रोजेक्ट न सिंगबा थाबदगी पोट्री मिशन की सरुकमा ओइना खनगतपदा हियांगलम असेंबली कॉन्स्टिट्युएंसी की मनुंग चनबा खुंगंग थोंगजाउसु यारकले हाइना मणिपुर इंडस्ट्रियल डेवलपमेंट कॉर्पोरेशन लिमिटेड मणिको की चेयरमैन एमएलए डॉक्टर युमनाम राधेश्यामना हाइक्रे वाफम सिंग असि खादी एंड विलेज इंडस्ट्री कमीशन की मीटिंग मखादा खादी एंड विलेज इंडस्ट्री बोर्ड केवीआईवी ना सिंदुना थोंगजाउ कम्युनिटी हॉल दा पांगथोखिबा थोंगजाउ की सफु साबी सिंगदा लैबाक तोननबा मेसिन पोट्री क्ले ब्लंगर यंथोकपगी थोरमदा अथोइबा मिथुंगलेन ओइरदुना मणिको की चेयरमैन सु ओइरिबा हियांगलम असेंबली कॉन्स्टिट्युएंसी की एमएलए डॉक्टर वाई राधेश्यामना हाइकिबनी महाकना मखा ताना हाइकिबदा खुंगंग असिगी सफु साबी मरिफु खनगतुना ट्रेनिंग सिंग पीदुना सफु साननबा मेसिन सिंग पिथखरबा मतुंगदा नुपी तरा तराना साबा ग्रुप निपालदा ngasiगी लैबाक तोननबा मेचिन पोट्री क्ले ब्लंगर सिंग असि यंथोकपनी हंदक चलिबा सही असिदगी पोट्री
गिदमक तोंगान तोंगान बा संगसिंग सारगनी थोंजाउदा लेरिबा साफु साबा सावी सिंगी लिस्ट सिंग अदु अथुबदा पिखत पिरकलो पोट्री मिशन गी खनगत लाबनन अखोई खुदोंग जाबा सिंग असि लहोरसी हाइकी सेन तानब लंबेन से अखोई खुंगुंग सिदा सरकार सिदा पोरे अखोई युमदा अखोई थोंगादा अखोई सुमांग पोरा अपने खुदोंग जाब लंबिनसी अखोई पुनमक्सी काउथोबा इसाइसु थाकदोरेनी सेनगी दरकार लई इसाइसु लाई तमने दोरेनी शिबिरो से चानब लईदर अतगी सेन मयामबु पर कैपिटा इनकम दु खुई थोंजाउ लाइ हो खुलमनी इना खुदब खुदोंग चाब म पीरे मसी लौबा हाइसी सही मयाम इम्फाल दगी खा पांगना किलोमीटर हुफुगनिपाल रोम चलगा लैबा पुमलेन पाट की फिबम ngasi खुराई असेंबली कॉन्स्टिट्यूएंसी की एमएलए सु ओरिबा लोकताक डेवलपमेंट अथॉरिटी एलडीए की चेयरमैन एल सुसिंद्रो ना हकथेंगना यंगसिनक्रे ngasi ऑफिशियल क्यागा लोइनना चटकिबा यंगसिन खोंगचत अदुगा मरी लैनना एमएलए सुसिंद्रो ना पुमलेन पाट की अकोइबद लैरिबा खोंग मरिल सिंगी मथक्ता सारिबा उपा की थोंगसिंग असि नोंजु था ममांगदा सेमजिनबा यंगसिनबगा लोइनना हारिबा खोंग असि तेंबगी थबक पाइखलगनी फुमदीना चाउना फुमजिंदुना लैरिबा पुमलेन पाट असिसु सेंगदोक्तुना क्लियर वाटर बॉडी अमा ओइनना थमननबा अथुबदा होनरगनी हाइना थाजब पीखी हाइरिबा nga मखल स्पीशीज मांगी बजिंगजे हंदक्ति सोइदना खोइ nga मखल जिंगजे लोकताक पाट मनुंग द लाक्त्र भोक्ता फुमलेन पाक खोइदुम पात दे लैरनी हाइबगे अचेत पथाजब लैरे करिगिनो हाइर कांदा होजिकी हाइरिबा खोइना आकाशोय हाइरिबा खोंगसे मोराम मरीन से मसी मोराम मरीन सम्बगा आकाशोय ताबनी अनु मसीगी खोंगजे अखोइनो हुजिंग सेंगबा हौरअबनिना मसीगी पोसिना मरम ओरकांदा हुजिक हाइरिबा मखारमदि कारकदबजिंगजे सोइदना हदक्ति कारअनि अदुना मांगिबा स्पीशीज सिंगजे लोकताक पात लैत्रबोक्ता अखोइ फुमलेन पाक खुदुम पातरे सोइना फंगनी हाइबा मसीगी अचेत पथाजब अखोइद लैरे मणिपुर की अमत ngairaba mahegi pukai oiriba manipur university bu manghanana honaramba hanagi vc ap pandebu thabaktagi dismiss taukiba laibak asigi amadi mahiroi singi mai pakpani haina veteran politician ojoina phongdokre ngasi manipur press club ta pangthokpa paumi singa unaba amada mahakna makha taraduna lamdam asigi puwari oheuragadaba maongda pandena maram oiraga university asida thokhaidaba thokdok kaya thokhankiba oja sing fajinba amadi mahiroi singda makhal makha कयागी म्यूट मिनई सथकी मसी पुनमक असि पालिबा लैंगाक असिना पांदेबु कन्ननबा होनबदगी थोखिबा थौदोक ngaktani महाके मायोक्ता मियोय अनिना साबा एनक्वायरी कमिटी सेमदुना यंगसिलबा मतुंगदा मरा लैरे हाइना थबक्तगी डिसमिस तौखिबनी अदुम ओइनमक लमदम अमगी यूनिवर्सिटी अमबु लैखा ताना मांगहननबा होनरंबत नतना तोंगानबा मराल क्या लैरबा एपी पांदेगी मथक्ता डिसमिस तौबा खक्ता नतना मखा ताबा एक्शन लौखटम थोक्तबरा हाइना भारत लैंगाक्ता वहंग कया हंगलगली मणिपुर की प्रजा में पांडे लौथोंब कानदी सरकार से राजनीति दौल कांगूना पांडे कन्नब होनब मणिपुर मियाम छात्र की संस्थान मणिपुर यूनिवर्सिटी छात्र वंजन चथगी साजू निंगे चुमदब थबक कया तौदना यूनिवर्सिटी मांगनब छात्र मैम मांगनबगी बीसी सिंगी मरक्ता खरदी मधु तौरमदबसु याय दंदी पीबा यादब ओरम याय अदबु याम मोंग चुमदब क्रिमिनल ऑफेंस ओवा अखोगी अदुगुंबा बीसी और मधु पियम थोक्तबा हाइबसी अखोई भारत सरकार दा हनिंग बोवा ओय अमरोमदा पाउमी सिंगना हंगबा वाहंगी पाखुम पिरदुना हौजिक सथरिबा काउंसिल न लौबा परखियादा ngarang thokiba political science की क्वेश्चन दा बीजेपी की इलेक्शन सिंबल ये ओ हाइदुना मार्क मरी पिदुना हंगलिबा क्वेश्चन असि लैंगाक असिना एजुकेशन बु पॉलिटिसाइज तौननबा होनबनी मसिना तुंगी युंबी ओइरिबा महिरोय सिंगी पुंसिबु लाना लमजिंग खिदुना मांगलकनबगी असौबा मसाक अमा ओइरकनी हाइखि एजुकेशन से पॉलिटिकलाइज तौई हाइदु ताई it indicates the politicalization in the education system of Manipur. It is quite unfortunate and it is not appreciable. Thobal district की नोंगपोक सेकमाई पुलिस स्टेशन की मनुंग चनबा पेसी चिंगलक्ता ngasi ayu
Police amadi CDO Thaubalgi Kangbu amana frisking amadi checking tawbada yu yonbani haiba miyu ani fagat kre hari police tagi fangba pawgi matung ina faraba miyu ani adudi sarang pat mamang laikai dagi kangabam Jiten Singh sahi nimfu apokpa ke matum amadi huikaf awang laikai dagi Laiton Jam Joy Singh chahi kuntragani thoi apokpa El Narahari kawi ke Jiten dagi yu liter chamri aduga El Joy dagi liter chanipan ga kunumanga punna liter lising amaga chani kungamanga fagat pangam ki using adu seize tausilaba tungda makha taba ain gi oiba thabak lakhotna ba yaripok excise station da kusina kre hairi atopa pau amada district police Thoubal na ngarang numidang Thoubal Moijing Lamkhai Sorok Mapalgi yum amada thiba humbagi thabak sa thabada heroin number 4 ni chingnaba gram nipan henbagi polamga konana miui ama fagat kre faraba miui edugi mamingna MD Nahathoi sahi ni fugni thoi apokpa laikidraba MD Muhammad Jan kawi laikai adumakta dagini mangondagi sel oina lupa lising taraga tarukka yankhai recover tauki hairi ngasi ayuk pung tararom tabada sahi kulrom surabi nupi ama thangmaiban watham lairak mapada tata truck amana thombadagi laikanaba nangdana laikidre hairi laikidrabi nupi adugi mamingna nongmaithem sobita apokpa en sanatomba kaksing paji laikai dagini hairi mahakpu thoblamliba tata truck adugi registration number na NL01N6439 thodok asigi matangda Imphal police station na case ama lokhutkhre hairi Tamenglong district ki Tauksem subdivision ki manung channa lairiba Luangkau village asi India ki ahanba tribal freedom fighter Rani Guiding Lu ki pongnafom lamdam oifatanatana aroiba yahip tan kiba kul amani adubo center amadi state government na ngasi fawba mieng sangba watpagi mami chawna tahori hiramasagi matang da TOMTV ki akhanaba report ama Lungkau village hairiba khullasi mahusagi fazawatana thallaba khullamani khullasi lamlak ki sa uchek cabo bet puari ga sagonaraba mafam uchek lamaidong amadi mineral sing marang kaina phangbata natana makru turel na fauduna cheliba khullamani mioi lising amaga chahum lomna khundariba khullasi yum chaniga kunthra rom lai rongwai jati na khundariba ariba khullasi government employee oiba mioi ani khakta lai khunja sing asi ayamana pamlo uba amadi umangi pothok sing maruoina uwa yanbana khullasi lairiba mioi singi maruoiba sentok lambi oiri khunja sing asi na thengnariba awaba haibasi maruoina thagnadaba isingini khunja sing asi na khuldagi kilometer anirom chatlaga ising lauduna sijinna hori nongju thagi matamda nongi ising yoksinduna thamnaba water harvesting plan lengaki mari leinaba authorities singna paikhatpagi mami tadri khullasi Junior High School ama lairi adubu oza sing matik chana laitabana khullasi lairiba mahiroi sing khulgi wangwada mahi tamba chatli masi Right to Education Act lisingani taramanga bu khongaunabani haina khunja singna lohori ekoi nongkau se yam wana pale mayam huzik ekoi nongkau asida yumla chani kontra dum leire government gi income dasu laktre ekoi yam wana panabni jo nungsina ngasi sina ibok rani magi mingda nongkau ise government naso mayam nungsina yengbibio India government na ising si yengbio akoi ising mafam sida akoi na yengbi sida kilometer nipan mapan romda yanglame aduda ising mafam sidi di leire aduga pai sida awana dum lairame ngasi fawbada khullasi lairiba freedom fighter Rani Guiding gi lairamba yum Rani House amadi mahaki ningsing furasi state amadi central government na maruoina khanbidabagum thambiri masida khunjasina thamoi sokna nungaitaba pokhori Rani Guiding gi mafamda tawimal khangba amadi ikai khumnaba utpa oina Rani gi museum library amadi Lungkau village asibu heritage village ama oina sengwat haningbagi apamba khunjasing leihori Now we are looking forward to the government of Manipur or central government to motivate better than this. And also I hope this is the freedom fighter tombs, so she deserve better than this. And also we want to make better building than this, and also to make a park around surrounding here.
so that everyone's who knows about Rani and who wants to learn Rani Gadillu as a freedom fighter of India, they may come and enjoy. And even there is no seat, there is no place to raise. This is the compel of the situations. So we are looking forward and we want governments to take up this responsibility as well. Lausangkhong sekta amadi huidrom da laiba miyam gi marakta nungsinadana ba silibasi Lamlai Assembly Constituency gi MLA amadi Manipur State Rural Road Development Agency na ni haina JSC against the shifting of Lausangkhong Bridge Imphal East District na maral sirakpaga loinana March ama fawbada mari lainaba department na thong saragani haina miyam da thajaba pidrabadi March ani dagi Imphal ukhul lambi thingduna khongjang sangsilagani hairi ngasi Lausangkhong thong asi mafam hongba yaroi haina Lausang Khong thong da sangsin kiba khongjang da saruk ya kiba JSC gi convener Haurongbom Siamanandana thong asi kumja lisingani taraga mapan gi megi tarukta Manipur State Rural Road Development Agency Imphal East ki EEAE amadi mari lainaba staff sing saruk yaduna hariba mafam asida RCC thong ama sananaba uref uyung tamlambani Lamlai kendragi MLA na thingle haiduna saban leftuna lairakibani iril turel mathakta sagadaba thong asigi sanction letter NIT amadi work order singda mafam asigi mamingda pirakli loinana JSC na ngasi fawba sangsilakliba khongjang asi kanagumba amatagi thawin sin natte punamak RTI gi khuthangda phanglakiba che sangsingnani matengnani haiki sanction letter sida yawribamak sima koi NIT hadi tender sida tender tawbuda su Lausangkhong sida tawre adugi mathangda akoi wa order haiba wa order sanabagi che sida su wa order sida Lausangkhong natana atopa maming amta yawde adugi loinana akoi RTI kuthangdagi phangiba document agreement haiba sida su akoi nainaba matamda su Lausangkhong natana atopa amta yawde aduna department na masi atuba matamgi manungda hariba baro sinsi product na mafam masida sanabagi tharang taroktragadi akoi mathangda akanba khongjing kya changchilakakini haiba je simagadi thamjari Lainga kasina ching amadi tamgi mari chesinanaba hono jarabasu Manipur gi manung hanjinba mafam singda lairiba MLA amadi makok thongba lusingba singna mai onsin bidabana mai pakpa ngamdana lairi haina Manipur People's Democratic Front MPDF ki secretary Safam Sangmunguna phongdokre ngasi Manipur Press Club ta pangthokiba paumi singa unaba amada mahakna makha taraduna Kamjong district ki Fungyar Assembly Constituency gi manung chanba IC Molwailu Kulta Faimol amadi Faiko village ta hojik fawba mai phangdabata natana thakna chananaba amadi ana layangi khudong chadaba kaya mayoknari Manipurna India da tinkiba matamdagi hoduna chahi humra henjilaklabasu matamgi paikiba MLA minister khakta natana constituency asidagi Manipur gi chief minister fawba puthokraba constituency asida sothana lairiba asina takpadi matamgi palamba MLA minister singna mi yengsung sanglamdre takpani haiki Honorable Chief Minister na hariba district collector dagi singadana hariba Kamjong district ki manungda laiba posting tariba medical gi doctor gi oigera each and everything hariba mayam sing se Honorable Chief Minister na akan be action lawdam ne aduna hariba mayam sing se masi tawbada maru oina ekoi cabinet mantri mayam salaga jaga da day to day salaga yengba ngamba nate haba aduna di moigi sarkar gi component oriba hariba officer sing IS MCS MPS adigi medical officer sing executive engineer sing marile ne ba department gi singa se masi sab chaba keno tawda me excel lawda Paumi Singa Unabadu Das Sarugyakiba MPDF ki President and Nodia Sana Kulmanga Asigi Lambi Thongi Fibam Patabana Maram Oiraga kilometer Kulom Lafna Kul Sing Asigi Akoibada Laiba Amatangairaba PIC Su Mathau Tobangamdana Lady Masipunamak Asibu Oheliba District Collector Amadi Atai District Representative Singi Matakta Hosik Paliba Langakna Matiksaba Tabak Lokat Piu Kudak Asidagi Asoiba Kaya Asi Samdo Hodrabadi Langaki Kungang Satlu Haiba Mission Mai Pakpangam Loy Haina Mahakna Khataki. Singam Zuktam, I go Amata was here, Amata Nusinazi, Haina, Heidi Vasibo. In a Kumami to the lie, Amana Pangai, the lighter, the later Nungai Minasi, I would say, lie of Miduna, Mabun, Nungai, with Raba. Loina, I go equal. Mana with the Babo, he can stay to Selgi Matumina, the equal Mano, why never.
ꯑꯗꯤ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯇꯥꯕꯅꯦꯕ Sahi asigi kosem na loba class 12 ki exam ki ngarang thokiba physics ki theory paper asida design of question paper numerical problems po understanding amadi application type oina mark hena hanglakhiba asida mahiroi sing fail oina nabagi achoba maram ama oire haina KSA gi joint secretary Sinam James na ngasi KSA gi office ta pangthokiba paugi mifam amada phongdokre mifam asida mahak na makha taraduna hangkhiba question asida knowledge understanding application amasung skill asi balance tawdabana maram oiraga exam thariba mahiroi singda yamna luna thokibaga loinana tamkiba course evaluation amasung course adugi kanaba leidoribra haiba si achobo wahang ama oina hangle amadi matung tarakpa question semliba singda political science paper da english soina hangbana chingba asoiba mayam asi henami eng changhaningi haiki pangthokiba khoige physics question paper sida khoige numerical gi oiba question sina mark yankai hena hangimna maram warakanda khoi theoretical da mark se yamna nemna hangwa maram warakanda chatliba khoi mairo sing asi pass tawdabi chang se yamna wang leiba hariba question pattern sing asi soidana matung dadi kidang soi leiba khoi question design asi soidana bagi mongda tahoninge haibagi wakhalon do khoi kesi gi site gi thamjage Bosem na loduna hozik pangthok liba class 10 gi exam asida February gi kunga mathoi da thokiba science subject exam da regular English school Kwakaithal block A center da Catholic school Kanchipur gi mahiroi amagi answer paper singi marakta segaiba yaurambagi thodok thokraba asigi data bosem na pugadabani hairi Rotary International ki sahi chamagatara manga suba mapok kumon thauramga mari lainana Rotary Club of Imphal na sinduna Right for Clean Imphal City and Healthy Life haiba paujel puba cycle rally ama sangangai da laiba velos bicycle and accessories showroom gi mamang dagi lamthakre yo garbage your responsibility stop littering yes to cleanliness no to litter haiba chingba placard kya thaduna chakhiba cycle rally adu Konthozam Assembly Constituency gi MLA Dr. Shapam Ranjanna lamtharaba matung Kaisampat Governor Road amadi Kangla faunu chalaba matung Ima Kaithel da cake kaktuna amuk halaklaga velo showroom da thunglakhe club asigi member saying Moneywood Club ki member saying amadi Sanroi Kayana Saruk Yaduna chatkiba rally aduga mari lainana Rotary Club ki President Dinesh Hawumna Rotary Club ki chahi chamaga taramanga suba makpo kumonga mari lainana pangthok liba cycle rally asina miyam da lubananba Imphal ama ohenduna tingjang kaijang daba khunai ama ohenbada miyam punna saruk yaminasi haiba wakhalonda pangthokpani haiki State Bank of India Officers Association SBI OA na sinduna lamdamasida ahanba SBI officers singi oiba regional conference ngase Jawaharlal Nehru Manipur Dance Academy gi auditorium hall da pangthokre tharomadu da All India Bank Officer Confederation gi former general Secretary Franco State Bank of India Officers Association SBI OA gi North East Circle gi President Dilip Kumar Roy amadi GS Rupam Roy amasung Central Committee Association member Taranipan amadi pensioner singsu sarugyake tharomadu ko mari lainana SBI Manipur University campus ki chief manager Laurembam Roman na North East ki state sing the ladiba association sing asigi amato oibagi saktam ama semna bagi wakalonda asigumlaba conference asi pangthokpani haike मसीगी प्रोग्राम सी अखोगी रीजन द चलगा अमुमुक पांगथोई अखोगी ऑफिसर एसोसिएशन की यूनिटी हाइबा तारेको मयाम सिगे पुंजन ननबा अमतो ओइबा इहौ अमा सागनबा पुंजन न पांगथोको प्रोग्राम नि ngasi मरोइबा प्रोग्राम जि सिनबगी पांदमदि अदु ngasi की प्रोग्राम सि सरुक यानबा अखोगी सेंट्रल कमिटी एसोसिएशन की सेंट्रल कमिटी की मेंबर पुन्ना चौरागना मोइ 13 मुक्ति इम्फाल द हुजिक थुंगलदुना लेरे मखोई प्रोग्राम सि सरुक यागनी लोइनमक Haukiba sahi singi yengluraga handak thoglakliba budget asina lamdam asigi thabak phangdaban praja miyamgi oinadi asamata laite thoglakliba budget asi fajarabasu allocation tauba matamda nainaba watpa manba amadi oiri haina social researcher sarto tondana komna phongdokre major khulda laiba Manipur Press Club ta pangthokpa paumi singa unaba amada mahakna makha taraduna budget asigi allocation list ta community and RD police finance department amadi
Education da top priority piduna chauraba share piriba asida hena kupna nainaba darkar oi lamdam asida yamnamak maru oiba art and culture, horticulture and soil conservation, agriculture, youth affairs and sports, commerce and industry amadi social welfare na chingba lamdam asigi kanglo furup masengi oiba mari hengat hanba sana thangnanaba pothok thokpa powerhouse of sports ni hariba lam asigi sports ki amadi lamdam asigi miyoi khudingba ki pokpadangina siba fawbal sangdaba yadraba polam singi yengsingadaba social welfare na chingba department kyada budget hantha handuna leibak asi hena aruba fibam da laklagani haina mahakna makha takhi Khangabok Makhal Laikai Part 3 dagi Livestream Ichobagi Awaba Punsi Wari TOMTV na akhanaba paudam oina miyam da sandokraba matung tongan ba miyoi kangluf kayana ngasisu lepalaitana mateng pangnarakli ngasisu ipau Manipur WhatsApp group ki sahi mari mapung farakpagal loinana ahanba oina Ichobagi imung manungda sana thangnanaba polam kaya mateng oina pikre group asina laitalaira kaya amadi lepalaitana mateng pangkigani haina group asigi admin Livestream Zeki Kumanna Fongdorakli. Nang min kay kawi. Kadi. Imphal East-ki lau singu bagi lamda yamnamak maru oiriba yaral local dagi gurupat local fawbagi mafam asi ngagi farm toksilakpa ringban semjilakpa amadi dam sajilakpana mahusagi khongchata chauna kaiba pire khusemgi oiba ising isau tholakpana mafam asida lau panba yaraktaba sahikya sure lainga ki mari leinaba department singna mi yengsangbi haina ngasi Manipur Press Club ta pangthokiba pawgi mifam amada the protection committee of yaral to gurupat local gi convener T Parijana pung Singsilakli Mahakna Makha Taraduna Imphal East ki mapung oina low unariba lawfam oina lairiba tof yaral local dagi naharup konjil fawbada lairiba lawkon sing asi miyoi kharagi amadi lainga ki oiba aranba thosil kyadagi haukiba sahi mari rom asida law panba yadna laire yaral local asida Haukiba sahi tararongi mamangdagi Manipur lainga ki maikai dagi Directorate of Environment and Ecology wing na wetland kanbagi mingda Diaral Part Integrated Farmers Cooperative Society Limited ka kusam naduna ngagi farm semjilakpa amadi Minor Irrigation Department na Englishing ani taraga tarukta dam ama sajilakpa dagi hariba mafam ase ising thumjilakiduna low panba yadana lairi lamdam somgi miyam na low panba yadana lairagli si kumja kaya surakle maikai somda thengnari ba khudong cha da kaya si athubada laingakna yengsin biu haina mahakna haiki Longmi sing income si 2022 phawda double income ohenni ga haidana yam tauna lauthok piraga akoi minor irrigation adigi kada adigi agriculture department si pullaga akoi gi longmi sing gi ithai lokhong natragana akoi gi low singu bi thok si chawkhulna ba program yam paikhale hai ado Imphal East di akoi gi khawisi hariba program si paikhat padi larana koi ising thumma leibo sakse maista sarkari maike digi karigumba thabam ta paikhatana lei lokhong sembai thabak se nungsta mamangda tawbiu aduga huji huji main akoi gi akoi environment da ecology wing na akoi gi wetland semgi mingda khajaliba akoi gi ringban se masi nungjuta mamangda hangdok piu haibase laikai sigi miyam gi akoi gi protection committee of yaral tu guru local na mailina ba hudingmakta authority khudingmakta koi pause sing media ku thangda koina appeal tawjage haidana ngasi si mayang unajabani Paragon Club Cum Information Center Khurai Tinsit Road ki Vice President NG Amumacha amadi Finance Secretary NG Yaisabu Kongpal Kongkham Laikai da tamthina furakiba thongdok adubu yaning daba phongdoktuna club asigi thomi singna ngasi wakat mifam phongkre wakat mifam aduda sarugya khibi club asigi Assistant General Secretary Loitongbam Romana phongdorokpada Paragon Club na miyam gidama yaifa thorang paikhatnaba fund drive taunanaba Kongpal Kongkham Laikai da leiba Zilla Parishad ki yum the club asigi Vice President amadi Finance Secretary na ticket hinba satki maduda laikai asida laiba pong lambi manakta ticket ki wahodagi makhoi bu furakibane hari asigumba laibak masa tadaba thawong sing asi tungda amuk hanna thoktana ba mari leinaba singna kanba miyeng sangbiu hairi akoigi thomi ani sida purakwa matamda January ba mi mari sa sida akoi lebak mayam na matik chaba makhoi mahoida lokading ba legal action je lokhat biyo haina si wahi asi thamjani
Sandong Upper Primary School Kumbigi Nauna Saba Kitchen Boarding Amadi Bathroom Ngasi ex Minister N Mangina Sangaduna Miyamda Kusinakre Thoramaduga Mari Lainana School Asigi Headmaster KS Indekumarna Haukiba Chahi Kunlom Asida School Asida Mahiroi Watanaba Oza Singna Kanna Honaduna Laki Madugi Mahi Oina Ngasidi School Asida Mahiroi Chamri Rom Mahi Tambiri Masigi Matakta Lairik Karasonba Mahiroi Singidama Kanduna School Asida Lehanduna Lairik Tambiri Bani Mahiroi Singasi School dropout Oiduna Mahi Tamba Tokigatra Habagi Nungnangba Laibadagi School Asida Thamduna Makoibu Takpi Tambibagi Tabak Asi Paikalakpani Hauzik Laidiba Boarding Asi Miyamgi Matengdagi Lupa Lak Mari Rom Changna Sakibani Haiki Ngasi school da thoidona school ka ba ka daba larik ki value thoidona khar wasaba mayam ama lerakanda masigi angang sing asi ka daba mayam dagi school lana orpa aduga school lana si mathanda adum akoi drop out torpagi khudaiba maramadana hariba angang sing asi drop out dagi kannabgi damakta haribi school asida compulsory makoi se lengdana lehlakanda makoi da education pin na bagi larik tambi na bagi adugumba khudong saba ama ngasigi sigumlaba school asina aka angang sing da Piba Yanabagi, Sigumba boarding room Masi, Tongana, Aquina, Sarkagi, Housing Makidi, Sarkagi over Palate, Aquay Lanai, Semut Sagat Sarakanda, Aquay Nasigi, Innovation Punctuality, Pangtok 7. Hauzik Sathariba Taramathoi Suba Manipur Legislative Assembly Mifamgi Humni Chanba Numita Power Minister TS Bishwajit na Ukul District ki Manung Chanba Jingsui Sambu Mapum Amadi Pusing Village Hariba Kul Ohum Asida Electricity Mapung Fana Fanghale Haina House the Thamkiba Wafam Adu Yumfam Yaudabani Haina Ukrul District Laiba the Eastern Frontier Villages na Akanba Moongda Yaning Daba Fongdurakli Opposition ki member Oina Ukrul Assembly Constituency ki MLA Alfred Arthur Kangamna Pukhalakiba wahang amagi pakumda minister na khul ohum asida mai fangle haina photo sing utke maduda nakal ani gi marakta akan mamuongda awai akum taunake madugi mathakta ukrul assembly constituency gi MLA Arthur gi maikei dege khul ohum asida ngasi fawda electric bulb ama fawba thandri minister na asengba khanglaba matamda wangang biu haiba wafam sing thamke loinana masigi matangda ukrul assembly constituency gi MLA Masai yauna ngarang state power department gi executive director Santi Kumar amadi staff single loinana khul ohum asida chatuna yangsin khongchat aduda khul ohum gi luchingba yauna miyam unaduna mai fangdri haiba asengba wafam adu khangba ngamke maramaduna power minister na assembly da thamkiba wafam adu kidamak tangkhul Esther village amadi assembly da lale haina sengdokadabani haiba akanba wafam thanglakle tungda MSPDCL gi executive director Santi Kumar na khul ohum asida chayol anigi manungda electricity fanghalagani haina khunja singda thajaba piki panba yabadi haukiba sahi englishing ani taraga marida khul sing asida transformer install tawram labasu ngasi fawba mai fangdana lakhibani hairi. The ground reality is that all infrastructures are done, but these people, they have not get power supply for quite a long time. This is because upgradation of Kangzong 33/11 kV substation was taking a lot of time. Due to load constraint and line constraint, these were kept disconnected, as per report to me, and the villages were very sentimental that infrastructure has been done for quite a long time and power supply was not given to this line. Kairao Assembly Constituency ki manung chanalaiba Arapti Bokul Makongda Nauna Saba Community Hall among asi Haunabi Matung ina Kendra Sigi MLA Laurembam Rameshwarna Sangatuna Miyamda Kusinakre Construction Committee Arapti Bokul Makong Community Hall na Sinduna Sangabagi Thorom Aduda Wangangbada MLA L Rameshwarna Hai Lamdamasigi AC Singh Dagi Kwaidagi Sotana Leram Laba Assembly Constituency Asida Kanglufki Party gi Amadi Achoba Kul Apikpa Kulgi Wakal Thamdana Assembly Constituency Asigi Chaukat Thaurang Singh Paikat Pahore Assembly Constituency Asigi Fivum Sokna Leram Laba Lambi Thong Singh Asi Semgat Naba Thodang Pumbaloire Kendra Asida Homeopathy, allopathy ki hospital kyasu sabaloshin gadore loinana saukhat thorang kyasu paikhat pahore matam kharagi tungdadi assembly constituency asida ahongba kaya uragani masida misam miyam singna sogat piu haiki panbayai ngasi sangadun miyam da kusin nakraba community hall asi kairao assembly constituency ki MLA local area development fund dagi savani hairi
lambi ge laibak thiba thogdok amada ising mari amadi haksangi atai saruk singda sokpadagi Jenims ta layang duna lairakhiba Moirang Thana laikai dagi masagi sahi taraga taruk surba thoksom rohita ngasi aikhoi miyoi basi amatani haiba mingthonba tengbang lof imana selgi mateng pangkre luvasina ngasi Jenims satuna tengbang pibagi mikup aduda imagi advisor Ashok Kumarna Ranjit ki anaba layang bada kharada oirabasu mateng oinana bahaiduna imagi member singna araiba sel khaigat naduna tengbang bani haiki Manipur society asida khoi ana layang do oro any problem amada khudong chadraba mai kana yengwa kana hana leitraba khudungsta khoi angam khardang angam khaigat nazaraga mabu angam khar mateng pangjaba sina khoi ya leng trop mandawa thamjab Pradhan Mantri Krishi Sinchaya Yosna PMKHY 2019-20 Horticulture Amadi Soil Conservation gi makhada beneficiary singda water pump set yanthokpaga loinana sprinkle installation tawba amadi micro irrigation gi matangda awareness training program ama MLA office agriculture section Moirang na sinduna Modi Bhavan Moirang da ngasi pangthokre numitasida beneficiary taraga nipan yengedabagi manungda taramatoida water pump set sing amadi sprinkle sing yanthoke thorongga mari lainana AO Horticulture Amadi Soil Conservation O Kumarna Lomi Singda water pump sing asi yanthokpaga loinana field da hakthengna yengba chatkani amadi sathok henbra hendabra check tawgani masina ising yamna changhandana pothok hena puthokpa ngamhangani haiki micro irrigation gi haibadi drip irrigation gumba sprinkler irrigation gumba ising yamna changhandana maru marang mahi marong thanana bagi scheme mi makhada mathang yen thorak bagi program amoina ngasi Moirang kendrada laiba beneficiary singda sprinkler irrigation set yen bagi thoram mama ngasi pangthok jabani Matam kuina thong leitabagi awaba lairambadu January ki tang nipanda Manipur Food Industry Corporation Limited ki Vice Chairman K Sarat Kumar gi liching makada Jiribam gi manung chana laiba Babukhal Sabugat amadi Boroikal Pauba Lambi amadi thong leitabagi awaba koknana bahaiduna uku thaduna lambi semba haukiba adu semba loiduna ngasidagi chatnaba haukre Masigi mathakta singdong laikai laiba Maira Clafi Playground laitaba adusu semba hauduna yausang sports nangna ba miyamda khusinagani haiduna thajaba pikre K Sarat Kumar na haikibada sothana laiba singdong laikai da lairiba Maira Clafi Playground laitaba adu semba hauduna yausang sport nangna ba miyamda khusinagani amadi club asigi building su shamlagani haiduna khunja singda thajaba pikre loinana miyam amsung Jiribam district asigi saukhat thawrang khudingda aina angamba mateng pangjage haina su khunja singda phongdoki lakadoriba yausung sports annual sports meet asigi mangoina namasi luisile hairaga lakadoriba sports meet asi hairiba ground asida pangthokpa namnana ba isuri mafamda tingbang view haidana yak nijeri aduga loinana lamdam asigi sijaba praja singi tikta kaidaba nungai yaifaba aduga makhatana yamdam asigi chakhat thorangda haki magi dagisu tawba yaba pangba yapa namukta pangjagena yak mayamda assure tawjari Manipur State Kala Academy na sinduna iboyaima sumang lila sanglenda sathariba nimpuni pan suba All Manipur Sumang Lila Festival gi ngasi taramathoini chanba numitta nupa kanglop ki iramdam Manipur Artists Association gi Sumang Lila nacha lanjadi ima haina mingthonba lila ama utkre lila asi okrom kunjona ibani lamjing lamtakpana singlen thiamni lila asida maru oina saktam langliba singdi chinglen thiam gi chandra songtham khekman deban oken thodam khekman ratan sur athokpam Tony Akoizam Langthabal Rubindro Surchan Hiramoti Amadi Vidya Sagarni Lila Asina Piningliba Paujeldi Lamdamasida Lairiba Mama Machagi Mari Asidi Kaidonunda Tana Thanaba Yade Masana Fana Warauduna Mamabu Intokpa Laptokpa Taragasu Mama Nadi Mikup Amata Masabu Laptokpa Laite Habadu Utpagal Loinana Mob Justice Na Tahliba Awaba Amadi Mangjaba Kaya Adubasu Utpalilani
ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯐꯪꯕꯤꯒꯅꯤ चलिबा सही असि फेब्रुआरी 10 तरहुंदोई फाउबा उत्तराखंड के हरिद्वार लेबा नेहरू स्टेडियम दा पांगथोखिबा एक भारत श्रेष्ठ भारत जोन 3 नेशनल इंटीग्रेशन टग ऑफ वार चैंपियनशिप ता सरुक यारुबा मणिपुर की सानरोय अमदी ऑफिशियल सेंग असि मणिपुर टग ऑफ वार एसोसिएशन ना हराउ तयामना ओखरे खुमल लंपाक लेबा एसोसिएशन की ऑफिस ता पांगथोखिबा चंबा थौरम अदुदा हौखिबा चही की मे की कुनग तरेत तगी कुनग मापन फाउबा नेपाल की काठमांडूदा चथखिबा 12 सुबा ओपन नेशनल टग ऑफ वार चैंपियनशिप 2019 दा सरुक यारिबा सानरोय सिंगदसु असंब खुदोल पिदुना पोकनिंग थगतखि Public Private Partnership Table Tennis P3 TT Academy Thobal Ahumlak Suba Foundation Day ngase Thobal District Table Tennis ki Indoor Stadium da pangthokpal loinana Academy asida nauna partnership oina yaugdaba school ani amagasu ngasi sign tawnakre ngasi nauna P3 Academy asida sign tawnakiba school sing adudi Peace and Freedom Academy Thobal Haukha amasung MS Global Academy Thobal Haukhani panbayai table tennis masana da afaba sanroi semgatnabagi pandamda haukiba kumja lisingani taraga tareta linkhatkiba Academy asina chaliba chahi asida nauna ming salakpa sanaroi tara yauna punna sanaroi kuntraga mathoigi achangba senpham puthokuna mahai masing tamba amasung table tennis masana da training piri Sony Pictures Network na sinba SPN International Inclusion Slum Soccer 2020 Gawada tha sigi kungani pandagi mathang thagi ahum fawba pangthokadoriba sida Manipur gi mahot sinduna saruk yaruna bagi damak Manipur Sports House ki nupa macha amasung nupi macha football sanaroi kun ngasi Imphal thadokre hairi All India Football Federation ki lamjing makhada Hero I League ki home away match amagi saruk ama oina traw gi home match amada traw amadi East Bengal ani gi marakta ngasi Khumalampak main stadium da sanakiba match ta East Bengal na traw bu panjin mari anida maichiba pikre ngasi nongpok maiki apunba huyan lalong sintam sanglen yaripok bhamo laikai gi sanglen da handak pangthokiba ahanba chief minister indigenous martial arts meet ki saibi masana da medal kaya laur kraba sanglen asigi chanroi singbu taramno okhibaga loinana sakhang se singsu kusinakre hairi Kamakhya Social Youth Club Hyangthang Mamang Laikai na sinduna KSYC Ground Hyangthang da tha asigi taraga taruk tagi satharakliba ahanba set level A Stomba Memorial Day and Night for Men aside Open Super Soccer Tournament 2020 gi ngasi sanakiba ahanba match ta FC Hyangthang A na ISKYC Hyangthang bu kabuibu panjin ahum sinoda maichiba pikre ani suba match ta sanakiba ADIFC Hyangthang Mamang Laikai na SFC Naran Konjinbu panjin ani sinoda maichiba pikhe ahum suba match ta sanakibadana RFC Khamnang Lerakna FC Hyangthang bu panjin ahum sinoda maichiba pikhe Isa gi sangga sauna na ba thika tauna na ba kana ba phangna ba gidamak sports association yausin bigano haina lamsang assembly constituency gi MLA S Rajana Phongdokre wafama singa si wusu association of Manipur na sinduna Sagolban Bijoy Govinda Kelly Makhong community hall da pangthokiba haukiba chahi englishing ani taraga mapangi tara mapalak suba sub junior national wusu championship amadi Tarahumdorak suba Southeast Asia da gold medal fanglakraba sanroi singbu okpagi tharomda phongdokibani mahakna makha taraduna tongan ba masana singi manungda malemna masak khangbiduna Olympic ta yauraba miyamna masak khangbiraba masana mani masana khudingmakta sanroi singna thaksi kasi amadi fajabal lamchat yamna leiba mathau tai ngasi mai paklaklaba sanroi singsu hanba leitna honaduna hena mai pakpa oshnu haiki Sigumbaina ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯡ ꯏꯌꯥꯝꯕꯁꯤꯡ ꯃꯌꯥꯝ ꯑꯃꯅ ꯃꯥꯡꯗ ꯆꯠꯂꯒ ꯃꯣꯏꯅ ꯒꯣꯜ ꯐꯪꯈꯤꯕ ꯑꯥꯔꯖꯨꯟ ꯑꯦꯋꯥꯔꯗ ꯂꯧꯔꯛꯈꯤꯕ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯂꯧꯔꯛꯈꯤꯕ ꯀꯔꯝꯍꯥꯏꯅ ꯂꯧꯔꯛꯈꯤꯅꯣ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏ ꯆꯥꯡ ꯅꯥꯏꯅ ꯁꯥꯟꯅꯗꯨꯅ ꯍꯣꯠꯅꯕꯤꯌꯨ ꯂꯣꯏꯅꯅ
ꯑꯩꯈꯣꯏ ꯁꯥꯟꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯏꯁꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯁꯨꯡ ꯃꯣꯔꯦꯜ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗ꯭ꯔꯕ ꯀꯦꯔꯦꯛꯇꯔ ꯂꯨꯖ ꯑꯣꯏꯔꯕ ꯃꯤꯗꯨꯅ ꯀꯩꯗꯧꯉꯣꯟꯗ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ngasi nungthil phongnakhiba pause singda kari kari maruiba pau yauribage habadu meham punna mu mieng taminasi Kanglei Paki Maira, BJP ki Thomi Singna, Ngaihaki Oiba Pendabadagi, Masoi Tanaba Hotnaroi Dabani, Chief Minister. Tongan ba accidenta Nupimata Ama Yauna, Miu Ani Laikidre. Mapanda Laikraba, Manipuri Singi Damak, Sarkar Asina Chingjagum Leftly, Chief Minister. Miu Ani Yungo Liter Lisingamaga Kungamanga Loinana Fagatle. Kangla Pau, Laingak Asina Paikat Liba, Project Sing Tha Tare Nipan Gi Manungda Loishinduna Awon Bama Uva Fanglagani Biren. Mafam Anigi Lambi Gi Khudong Thiba Thogdokta Nupi Yauna Ani Sire. Lambi Semba Loiduna Ngasi Dagi Nabahore Sarat Kumar. Paujel, MU Dagi AP Pande Loktokibasi Mahiroi Amasung Miyam Gi Khongjang Mai Pakpani Ojoy. English Singani kun Mathoi Gi budget Asina Nahasi Gi Thabak Piba Ngamgani Haibagi Asa Udre Tondana. Kusem gi isaw na lomi sing awaba mayok nari. Loislak pada marui ba pau umkah na pijari. Manipur ngasi dagi tha taruk taret ki matungda chaukat mai kaida sauba ahong ma miyam na uba fanglagani haina Chief Minister N Birena thajaba pikre. Potri Mission ki sarugama oina khangat pada Hianglam Assembly Constituency ki manung chana lairiba thongjau su yarak le haina Maniko ki Chairman MLA Dr. Yumnam Radhishyamna haikre. Kurai Assembly Constituency ki MLA su oriba LDA ki Chairman L Susindrona Pumlen Pat ki fibam haktheng nana chatuna yengsinkre. Amadi Rani Guiding Lugi Pona from Lamdam Oivata Natana Aroiba Yahip Tankiba Luang Kauku Laingak na Mirai Bibaga Pankak Oihori. Ngasigi wenadi Manipuri Pau matang sa loijore miyeng tabiri punamakpo ARUNBALA amuka na kurumjari.